sahi ani fajalakador ba sumba lanche sumba irang ase sisi nathainaga public ki mind se nakalamada pubi ani nge mong amada press kanoda thokjalak pase masisu yam laibak thibani akhoi honorable cm na hariba inner line permit card pibada senariba mamang da su SDC ani suspend tawre ngasigi kunmapan bangladesh ni singnaba asam gi adhar pairamba kunmapal asigi inner line permit card pibadu senaba SDC ama masam aming di hairoi gi harakanda suspend tawre hariba mioise kanano haibadu masam aming kangalu suspend khak tawbe yaroi makoi se thabuk tagi dismiss tawgadabni terminate tawgadabni haukiba tangani da yam nungai taba media gi statement khara da thengarapa dagi akoi honorable manipur gi chief minister na masang phambira kanda miyam da haidi press conference ama tawkibagi matang buida sengna madui matang duni khoina thamjagadori bisa haidi hauji haugiba tangani da khoigi honorable cm masama yauna magi colleagues sing yaura kan khoigi media da thamgi wafam adu ahan nomota da khoina haidi yam thagali haitare maramdi manipur da khoigi ILP satna lu haina lauba du hauji khoi manipur NRC satna lo lauba se da support tawba adumba khunga ama khang nei ba khoi lamdam sida mai phal bengal sida leiba praja se aduga akhoi su hauji mitop mian sa leiba sing su khandom minasi aduga mitok sing thanjan be yaroi haina laujari ba adumba khunga ama khak suni sengna naran han haukiba tangani da akhoi mai phal bengal gi mafam kharadagi akakna ba paw ma phamodagi ai Bangladesh ni singnaba Assam gi adhar paiba adu manan manipuri miyoi kunga mapan pharaga mayum na halan khre haibase sengna Bangladesh ni singnaba adu miyoi singdu verification sabchana tawdri ngai kanda kari manam gi damakta Assam tharino haidi Assam gi adhar se singnaba male hai taragadi mafam je de koina verification sabchana tawbidri ba maram na kari gi aduga hariba nal manipur singsi lakko matamda ILP की कार्ड पीरग लाइबा हाइतारे मखोइना हाइबन मणिपुर सिंग लाखोदे खो लोकेलिटी मोइने खोइना उबु मतमदसु मखोइ सिंग असिदगी चाही मंगा तरागी ममांगदगी लेरकपसु यावरी ILP सतरा मतुंगदगी दि अखोइना नोइगी ILP पासी नियम चुमना पाइब्रा नत्रगना पाइदब्रा अदुगा नोइगी डॉक्यूमेंट सिंग आधार कैकरा यावब्रा यावदब्रा हाइबसे ममांगदसु जॉइंट यूथ डेवलपमेंट कमिटी मैंग इम्फाल मैते पंगना जनवरी की तांग तरागा निथोइ 2023 दा Lairiba Bekri Taruktere said they couldn't verification check crab. Heidi Mohosi document Subra, Sudabra, ILPG, Niomsi, High Karchi, Mohi Lair Paribra, Laitabra Pai, the Viauri, Rabagi, checked over. I quit a Sapatanatana, Matamatangi, Mai, Palgi, I quigi Tanana, Bekri Singsi, now later quick of Laga, Mohi Weba, documenting Aduga, ILP catching the parasect away. Adusu, Nasagi. Kakolaganda, Sumanda sing the Matama, Halan Mamdokumi, Tolakon Lake, Aduga, Suhalam sing the Halaga Lake. Naran Han Maksu Hoki, but 30 the Hariban and Lokan Sing Adhar Sing say, police and the Pukramatung the Konamuka, Kakolaganda, Noigi Sekarinta, Laitre Kotre Haragan, Lam, Halam Kauraganda, Sumaina, you can't come over and be down there, we never see him the president Lama. Bangladesh ni sing na bagai na harag ko gi bengun miam da haitare mang impal gi bengun miam da koina Bangladeshi thamjalaga natraga nan local sing koina yokhalaga maram mahasa da illegal migrant sing koina thamjan ba man bagi mong amada wai haibira pase an umutu da bengun miam na condemn tawi loina na hawi sum makhata na kaigumba mang impal maigi som da haitare ai koina Bangladeshi ni sing na bana ta illegal migrant sing lera ma taraga di ai khoi thidoga pithokpada I buy Palgi Bengal, Prazamiamna, support however. Housing so quick, a sip and minariba, loop singsina. Narang and Mataki Horakan, the Quima, Pong pudding a quick 6 years old river. Bangladeshini, Hypercano, Singnaman, not local sing labor sing, Matamatam, who said, like a Quinana, there is left and a ship to be. Harry posting said, Kagumba, Topa Mito, and that department, any local part of Pudimatasu, I quick, Nasi Punminariba, Joel. Leave a quick look my arms in support of Guneduga, my Palbing Prazana support of Gunemaduga. I did Lana, Uzukana, Parelo, Risi, Media Karadana, Nasagi, Assam, they give Sumena local Kunmapan, Lan in airline permission, can also quick Bekrigi, level card cano, Paishala, Makanda, Kanotoram Bagi, Mayumda, Pulisna, Hagalan Grena Moiva. Kara, Media Kara, Madana, Bangladeshi Kunmapan. Bengundale Rambadi Halan Grava. Sina Maram Warkana Saigi, Bengun Miamna, Bangladeshi Pusalaga Tambagi Manbi Monga Mangasagi, a quick anoda,
ꯄ꯭ꯔꯖꯥꯗ ꯂꯥꯟ ꯎꯍꯜꯂꯛꯄꯒꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯃꯨꯛꯀ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯣꯜ ꯇꯧꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯀꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯤ ꯄ꯭ꯔꯦꯁ ꯈꯔꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤएमꯅꯁꯨ ꯑꯃꯨꯛꯀ ꯊꯝꯕꯤꯕ ꯀꯥꯟꯗ ꯑꯁꯥꯝꯒꯤ ꯑꯙꯥꯔ ꯄꯥꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩꯗꯨꯔꯒ ꯄ꯭ꯔꯖꯥ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯣꯜ ꯇꯧꯅꯔꯦꯕ ꯄꯥꯡꯒꯟꯁꯤꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯌꯣꯛꯈꯠꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯨꯜ ꯃꯤꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯌꯥꯝ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯃꯤꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯌꯣꯛꯈꯠꯂꯦ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞꯁꯤꯡ ꯁꯧꯒꯠꯀꯗꯧꯕ ꯂꯩꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤ ꯊꯝꯖꯤꯟꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯊꯝꯁꯨ ꯊꯝꯖꯤꯟꯕꯒꯤ ꯃꯔꯝꯁꯨ ꯆꯥꯗꯦ ꯊꯝꯁꯨ ꯊꯝꯖꯤꯜꯂꯣꯏ ꯑꯗꯒꯤ ꯃꯈꯥ ꯇꯥꯅꯁꯨ ꯅꯟ ꯂꯣꯀꯦꯜꯁꯤꯡ ꯂꯩꯔꯤꯁꯤꯡꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯣꯏꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯀꯣꯑꯣꯄꯔꯦꯠ ꯄꯤ ꯍꯧꯈꯤꯕ ꯇꯥꯡ 2ꯗ ꯇꯧꯔꯤꯕ ꯇꯥꯡ 30ꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯁꯤꯁꯨ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏ ꯑꯣꯁꯤ ꯁꯥꯔ ꯃꯁꯥꯃꯛꯀ ꯑꯩꯒꯁꯨ ꯁꯨꯃꯥꯏꯅ ꯕꯦꯀꯔꯤꯁꯤꯡ ꯆꯦꯛ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯩꯅ ꯑꯩꯒꯁꯨ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯔꯝꯕ ꯀꯥꯟꯗ ꯑꯩꯅ ꯁꯥꯔ ꯑꯗꯨ ꯇꯧꯕꯤꯌꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯈꯣꯏꯗ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔ ꯑꯩꯈꯣꯏ ꯇꯧꯔꯤ ꯊꯕꯛꯇꯨ ꯁꯞꯄꯣꯔꯠꯅꯤ ꯑꯁꯤ ꯑꯩ ꯏꯁꯥꯅꯁꯨ ꯆꯥꯛꯆꯥꯐꯝ ꯑꯃꯗ ꯍꯥꯏꯈ꯭ꯔꯤꯅꯦꯕ ꯑꯁꯤ ꯃꯆꯥ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯨꯜ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞ ꯌꯣꯛꯈꯠꯄ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯊꯝꯖꯤꯟꯕ ꯂꯥꯟ ꯎꯍꯟꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤएमꯅꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯤꯇꯣꯞ ꯌꯣꯛꯈꯠꯄ ꯂꯩꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯊꯝꯖꯤꯟꯕꯁꯨ ꯂꯩꯇꯦ ꯊꯝꯁꯨ ꯊꯝꯖꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯝꯃꯤꯕ ꯏꯃꯨꯡꯗꯨꯁꯨ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯊꯝꯃꯤꯕ ꯏꯃꯨꯡꯗꯨꯁꯨ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯁꯨ ꯀꯩꯅꯣ ꯐꯤꯕꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯩꯈꯣꯏ ꯄꯤꯃꯤꯟꯅꯁꯦ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯂꯥꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯍꯧꯗꯨꯅ ꯊꯣꯛꯏꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯁꯤꯒꯨꯝꯕ ꯂꯥꯟꯐꯝ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯁꯨꯝꯕ ꯏꯔꯥꯡ ꯑꯁꯦ ꯁꯤꯁꯤ ꯅꯥꯊꯩꯔꯒ ꯄꯕ꯭ꯂꯤꯛꯀꯤ ꯃꯥꯏꯟꯁꯦ ꯁꯤ ꯅꯥꯀꯜ ꯑꯃꯗ ꯄꯨꯕ ꯌꯥꯅꯤꯡꯉꯩ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯩꯅꯣꯗ ꯑꯗꯨꯝꯕ ꯀꯩꯅꯣꯗ ꯊꯣꯛꯆꯜꯂꯛꯄꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯁꯦꯡꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤएमꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯊꯥꯁꯨ ꯊꯥꯒꯠꯂꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯀꯥꯔꯗ ꯄꯤꯕꯗ ꯆꯦꯟꯅꯔꯤꯕ ꯃꯃꯥꯡꯗꯁꯨ SDC ꯑꯅꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ 19 ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯑꯁꯥꯝꯒꯤ ꯑꯙꯥꯔ ꯄꯥꯏꯔꯝꯕ 19 ꯑꯁꯤꯒꯤ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯀꯥꯔꯗ ꯄꯤꯕꯗꯁꯨ ꯆꯦꯟꯅꯕ SDC ꯑꯃ ꯃꯁꯛ ꯃꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯜꯂꯨ ꯁꯁꯄꯦꯟ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯣꯏꯁꯦ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯅꯨꯃꯤꯠ 2 ꯈꯛꯇꯪ 3 ꯈꯛꯇꯪ ꯂꯥꯛꯑ ꯂꯩꯕ ꯅꯠꯇꯦꯕ ꯆꯍꯤ ꯈꯔ ꯐꯥꯅ ꯕꯦꯀꯔꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯡꯁꯦ ꯃꯇꯝꯒꯤ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯄꯨꯂꯤꯁꯅꯁꯨ ꯃꯈꯣꯏꯁꯤ ꯀꯧꯈꯠꯂꯒ ꯆꯦꯛ ꯇꯧꯔꯤꯑꯕ ꯑꯗꯨꯀꯥꯟꯗꯅ ꯀꯩꯅꯣ ꯂꯩꯇꯕ ꯑꯗꯨꯒ ꯍꯦꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯆꯤꯡꯅꯕ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯄꯕ꯭ꯂꯤꯛꯇ ꯀꯩꯅꯣꯝꯃ ꯆꯠꯄ ꯌꯥꯕ ꯄꯣꯠ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟ ꯄꯤꯕꯗ ꯆꯦꯟꯅꯔꯤꯕ SDCꯁꯦ ꯁꯁꯄꯦꯟ ꯈꯛ ꯇꯧꯕꯅ ꯌꯥꯔꯣꯏ ꯁꯁꯄꯦꯟ ꯇꯧꯔꯤꯕ SDC ꯀꯅꯥꯅꯣ ꯃꯃꯤꯡ ꯃꯊꯥ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯗꯤꯁꯃꯤꯁ ꯇꯧꯕꯤꯌꯨ ꯃꯥꯁꯦ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯕꯤꯌꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯧꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯕꯦꯡꯒꯨꯜꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ 이리겐 마이그레이션 ꯁꯧꯒꯠꯄ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯇꯣꯞ ꯊꯝꯖꯟꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏ ꯂꯩꯐꯝꯗꯤ ꯂꯥꯏꯔꯗꯅ ꯉꯁꯤ ꯉꯥꯡꯖꯔꯤꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯦꯁꯝ ꯑꯆꯧꯕꯒꯤ ꯅ ꯍꯌꯦꯡ ꯁꯤꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯕꯔꯁꯦ ꯁꯦꯁꯝꯒꯤ ꯀꯕꯔꯗ ꯐꯨꯡꯒꯗꯕꯅꯦꯕ ꯋꯥꯡꯃꯦꯡꯒꯤ ꯀꯕꯔꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯄꯤꯔꯝꯃꯤꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯁꯤꯒꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯀꯕꯔꯗ ꯐꯨꯡꯕꯕꯨ ꯌꯥꯗꯦ ꯑꯥꯗꯒꯤ ꯂꯥꯛꯄ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯊꯝꯐꯝꯗꯤ